Taiwan da China na Landarakpa Yabagi Akiba Leire. Beijing na Taiwan bu mainland China ka punsinanaba karigumba mathau tarabadi sakti sisinanaba itattatana phongdokiba dugi marakta masa matomta lengak saba ithadaduda China na Landarakpa yai haina Taiwan President na Akiba phongdokre. RT News Agency na The Atlantic ta pikiba Taiwan President Tsai Ing-wen gi statement adu pankhe. President Ing-wen gi statement adu da China na Landarakpa Yabagi asengba Akiba ma phongdokhe. Hanagi US President Barack Obama gi speech writer amasung Deputy National Security Advisor Van Rodes na iba article amasu RT News Agency na pankhe. Hairiba article adu da China na Landarakpa Yaba amagidamak makhoi thaurang tawduna leiba mathau tare haina President Tsai na haikhe. Masi aikoi da tholakpa yaba asengba adune. Asengba Akiba ma mafam asida Leire masi henjin na haiba natte haina Taiwan gi President nupi aduna haikhe. Adubu Taiwan ga changdamnabada Chinese military na yamna hena chawwe adubu Taiwan gi defense ta thadaba sen hengadhananabasu ithat asigi President na honare. Mahaki lengak makhada ithat leibak asigi defense ta thadaba senpham chada taraga humdoi hengat khre amasung masi 2023 da de dollar billion taraga mapan yauraba yai haina RT News Agency na haikhe. Karigumba China ge People's Liberation Army aduna karigumba sathiba khara chathaba pamlabade madugi mamaladu Xi Jinping Chinese President aduna arumayang khanthaba tabane. Mahak anida khanna khanba chumi haina hanage White House official aduda Taiwan President haikhiba du palladuna RT News na haikhe. Taiwan gi defense ki chading yamna hengathalabasu amasung Taipei da US na $1 billion arms sale ama ayaba pikraba matung phawbadasu Ukraine gi damak makhoina tawkhiba duga chap manana nongsuk ki military tengbang adu Taiwan na adumak mathau tare. Nongsuk ki laibak sing maruwai na United States na Ukraine da tengbang le Ukraine gi landagi aikhoina uribase Ukraine bulan thengnabada nongsuk ki laibak sing na mateng pangli amasung nongsuk laibak sing na punna chatminari haina article aduna Taiwan gi President aduna haikhiba warol adu RT News aduna pankhe. Masigi mamang ningthauka numita Taiwan da lakhiba British Trade Policy Minister Greg Henders ki khongsat adu China na yaningdaba phongdoki amasung London amasung Taiwan region gi marakta mawong khudingma ki official singgi mari leina badu gi mayokta China na khongpham sena lepi haikhe. China ga diplomatic ki mari sing leina ba laibak amana Taiwan da official interaction pumnamak China na chapchana yade haina changnai media da paudamba mada China ge foreign ministry gi wangangloi Zhao na haikhe. Masagi chahi hompuga mapan suraba Chinese lusingba Xi Jinping na haukiba thada laibak asigi President waina puwari waiba ahum suba tama maphangkhre masiga loina na Communist Party founder Mao Zedong ge matung da khwaidagi sakti laiba lusingba du oina magi khongpham chesilhanduna asupa sakti lairaba Polit Bureau Standing Committee adu paikhre. Party Congress ta mahaki ahanba warol pibada President Xi Jinping na laukthokhe. China na santi oiba mawong da Taiwan bu amuga na mainland China ka punsin gani amasung masigi damak mathau tarabade force sisinadaba tawroi. Chinese President gi warol aduna China da Taiwan punsin bahaibase mahaki damak maruoiba agenda aduni tae. Western countries singi manung da maruoi na United States na Ukraine da mateng pangduna lakhibane. Ukraine gi landa Western country amade US yauna mateng pangduna Russia gi mayokta Ukraine mai pang lantheng na bangam khibani haiba President Tsai na khangi haiba wafam RT News na quote tawduna phongdorokre. RT News na makhata na pirakpa report amada President Tsai na Rhodes ka wari watai sakraba matungda China na phong na air show demonstration sing utpagaloina na anti-drone wins 5th generation fighter jet amade hypersonic anti-ship missile sing phong na utuna Taiwan da threat tawba horakrabane. China gi maiki da ge phongdorokpada China gi nation gi sovereignty ngak na bohona bada mathau taba pangal sakti sisinaduna khwaidagi chawba military drill amade ballistic missile kaya Taiwan gi mathakta kapa mathau tai. Masimak makhoi gi ayaba yaudana Taiwan da US gi miyoi sing visit tawba lakhibaduna ahanba makhoi gi asoiba khongthang oikhibani haibu wafam phongdorok le. Aroiba da tabi di bapum namak pu thagat chare.